ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗꯨꯗ ꯃꯤꯁꯇꯔ ꯁꯣꯕꯥꯝꯅ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯌꯥꯝꯅ ꯎꯇꯤꯒ ꯕꯣꯔꯥꯒ ꯄꯨꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯎꯇꯤꯒ ꯕꯣꯔꯥ ꯄꯨꯖꯔꯛꯑꯦ. ꯀꯩꯅꯣꯒꯤꯗꯤ ꯇꯣꯏꯅ ꯍꯥꯏꯔꯛꯄꯗꯤ ꯏꯆꯦꯕꯦꯝ ꯃꯦꯝꯅ ꯍꯥꯏꯔꯛꯄꯅꯦꯕ ꯎꯇꯤꯒ ꯕꯣꯔꯥꯒ ꯆꯥꯕꯤꯔꯛꯑꯣ ꯆꯥꯕꯤꯔꯛꯑꯣꯅ. ꯑꯗꯣ ꯑꯩꯒꯤ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯎꯇꯤ ꯊꯣꯡꯕꯁꯦ. ꯐꯥꯔꯁ ꯇꯥꯏꯝꯁꯦ ꯑꯩꯅ ꯊꯣꯡꯖꯕꯁꯦ ꯌꯨꯇꯨꯕꯇ ꯌꯦꯡꯉ ꯊꯣꯡꯖꯕꯅꯦꯕ. ꯑꯗꯣ ꯍꯥꯎꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ. ꯑꯗꯣ ꯆꯥꯔ ꯌꯦꯡꯖꯔꯒꯦ. ꯑꯗꯨꯗꯤ ꯍꯧꯅꯕ ꯇꯧꯔꯁꯦ. ꯍꯦꯛꯇ ꯍꯩꯔꯁꯤꯗ ꯈꯥꯕꯩꯒ ꯀꯩꯅꯣ ꯇꯧꯔꯣꯏꯁꯦ. ꯕꯪ ꯈꯥꯔꯤꯍꯦ. ꯁꯥꯔꯤꯍꯦ. ꯁꯥꯁꯨ ꯁꯥꯔꯤꯗꯅ ꯍꯥꯎꯖꯤꯟꯅꯕ ꯇꯧꯔꯦ. ꯈꯔꯗꯤ ꯏꯪꯍꯜꯂꯝꯅꯦꯕ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯌꯧ ꯂꯦꯞꯄꯤ ꯁꯥꯃꯟꯗꯅ. ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯤꯗꯤ ꯏꯆꯦ ꯅꯨꯔꯦꯝꯅ ꯅꯅꯥꯎꯒꯤꯗꯤ ꯑꯍꯥꯟꯕꯅꯤꯀꯣ. ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯔꯣꯏꯗꯤ ꯈꯪꯗꯦ. ꯆꯥꯔꯒ ꯍꯣꯏ. ꯏꯆꯦ ꯅꯨꯔꯦꯝ ꯑꯍꯥꯟꯕꯒꯤ ꯍꯥꯎꯋꯦ. ꯑꯆꯥ. ꯑꯌꯥꯝꯕ ꯑꯗꯨꯝ ꯊꯣꯡ ꯍꯩꯌꯦꯕꯀꯣ. ꯑꯗꯨꯒ ꯎꯇꯤꯒ ꯆꯒꯦꯝꯄꯣꯝꯕꯒꯗꯤ ꯊꯣꯡꯗꯦꯕ. ꯑꯗꯨꯏꯅꯤꯗ. ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯇꯧꯕꯤꯔꯛꯀꯦ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯨꯛꯕꯥꯡꯗ ꯂꯤꯖꯦꯟ ꯑꯣꯏꯔꯤꯕ ꯁꯤ ꯆꯥꯕꯗ ꯉꯥꯎꯖꯩꯒ ꯏꯌꯥꯝꯕ ꯐꯦꯃꯔꯗꯗꯣ ꯃꯣꯏꯅꯤꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯀꯦ. ꯃꯌꯥꯝꯗꯣ ꯑꯣꯛꯇ ꯑꯣꯏꯅ ꯇꯧꯁꯤꯀꯣ. ꯑꯣꯛꯇ ꯀꯦꯖꯤ ꯑꯃ ꯇꯧꯁꯤꯔꯥ ꯑꯃ ꯃꯈꯥꯏ ꯇꯧꯁꯤꯔꯥ ꯑꯗꯣ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ. 하여튼 무슨 상관이야. 나 이거 그때 내가 이거 봐야 돼. 봐야 돼. ꯀꯥꯏ ꯏꯇꯣꯝꯗꯅꯦ ꯀꯥꯏ ꯀꯅꯥꯝ ꯂꯩꯇꯦ. ꯏꯇꯣꯝꯗ ꯌꯨꯝꯗ ꯂꯩꯕ ꯑꯣꯏꯗꯤ ꯑꯩꯈꯣꯏ ꯃꯥꯗ ꯇꯧꯍꯟꯕ ꯌꯥꯕ. ꯏꯇꯣꯝꯗꯅꯦꯕ. ꯁꯥꯟꯅ ꯂꯣꯏꯔ ꯍꯜꯂꯛꯑꯦ. ꯁꯥꯟꯅ ꯍꯜꯂꯛꯑ ꯂꯣꯏꯔꯒ ꯁꯤꯃꯨꯛ ꯁꯦꯝ ꯁꯥꯕ ꯂꯩꯕ ꯈꯣꯠꯄ ꯆꯠꯂꯦ. ꯀꯩꯝꯇꯁꯨ ꯌꯥꯎꯔꯝꯗꯦ. ꯅꯥꯀꯨꯞꯄꯤꯅꯦ ꯅꯄꯥꯛꯄꯤꯅꯦ ꯑꯗꯨꯗꯒꯤ ꯇꯣꯔꯕꯣꯠꯅꯦ ꯃꯣꯔꯣꯛ ꯑꯁꯪꯕꯅꯦ ꯁꯥ ꯃꯔꯣꯏ ꯀꯩꯀꯩ ꯇꯧꯔꯒ ꯊꯣꯡꯉꯛꯄꯅꯦꯕ. ꯚꯤꯗꯤꯑꯣꯗꯤ ꯃꯥꯏ ꯐꯖꯅ ꯎꯔꯝꯒꯗ꯭ꯔꯥ ꯎꯔꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ.
행동제 되게 보면 이제 좀 더 이제 이제 이빵 장난 동네 뒤성보다 소리가 더가 좀 작게 그만 통하다. Em là hãy mình không đó hãy mình gas coi vậy mình đây này mình đây cái này mình là không có dám đây vậy nó có bọc bì này đây nhé rồi height cả một cái height height point height half cái vấn đề này nhiều jadi itu orangnya Academy S di hari Academy S tak begitu seperti ya hay lagi baik yang memikul jenis sugar kayak gua yang memikul jenis sugar kayak itu ini yang memikul hai bane ba itu jena yang memikul apa program yang malah mungkin kadonya dan tahu saya mungkin gak tahu lagi kemudian video tadi sama darga isi siapa dan nanti kan let's see it store kan ini jenis tahu jadi minggu kami itu kamu mau jalan terus isi siapa dan nanti kan sama darga tadi coba
ꯌꯥꯝ ꯆꯠꯂꯛꯈ꯭ꯔꯗꯤ ꯄꯨꯛꯁꯨ ꯑꯋꯥꯕꯗꯤ ꯑꯣꯏꯔꯦ ꯄꯨꯛꯁꯦ ꯅꯨꯡꯊꯣꯛꯁꯦ ꯀꯟꯅ ꯁꯥꯟꯗꯣꯏꯅꯦ ꯀꯟꯅ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯁꯦ ꯁꯤꯒꯤ ꯄꯦꯟꯖꯔꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯉꯝꯗꯤ ꯉꯝꯒꯅꯤ ꯆꯥꯕ ꯑꯗꯨꯝ ꯈꯔ ꯑꯗꯣ ꯁꯤꯗ ꯚꯤꯗꯤꯑꯣ ꯁꯥꯡꯉꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ ꯐꯖꯅ